Nongpok Sekmaida nupi ani fi thongdana chadhanki habigi wathoka mari lenana suspend tawkiba OC Prem Kumar amadi mahakal loinana mioi ani ke suspension order revoke tawgadabani haina Khwaramban Ima Kaitel Joint Coordinating Committee for Peace ke co-convener 𝐬𝐴𝐴 phongdokre ngasi Manipur Press Club ta pangtupa pawgi mifam amada wafam asi phongdoktuna mahakna hai nupi ani gi viral video amada Prime Minister na maitei singbu yamna tamthiba oina uhanduna wa ngangkiba amadi maduda chenaba mioi sing amadi OC bu irang laksinba ngamde haina suspend tawki nakal amaromda kwakta da mioi ahum mayumda tumduna leiringaida tamthina hatkibadadi mafam adugi OC amadi mari lenaba singda action amata lokhataba Churchanpur da maitei nupi ama me ahumda gang rape tawkibagi matangdasu karimata action lokhatana tumina leiki irang toina hauriba kangpopi more Churchanpur da action amata lokhatpa ngamdaba Churchanpur da kuki khulai paiba singna 15 August ke parade chatuna India ke flag code khongoinaba amadi madubu saugaliba MLA taragi mathakta kari action lokhatlabage haina hangki sing amasung tamda chaf manaba mityeng yengadabari fazin kiba angang sige mathakta action lokhatpa yaroi amadi OC Prem Kumar gi suspend handokadabani haina phongdoki That committee the Parliament House of Prime Minister na Parliament sangam dai the phongdok ki wa phongdo aduna akoi leibak miyam gi awago ohen ki ba OC suspend to ki ba isa mayam magi mari suspend to ki ba ni isa mayam phagi ba do adugi saina do akoi gi suddat for da amadi 3 4 rona ba da akoi gi maitai nupi maya